ngasisu Manipur top channel gi maike digi mayam de special content ma puduna laksari duga mayam asigi content si specially loksing gi pukai ne aduga miyoi bada mathang sanglakadaba virus masak khangdokpada artificial intelligence na mateng pangba ngamba yai haibisigi matang da nainaba content amani no mayam taminasi aduga mayam na video si yengbiba loiraba matungna mayam gi wakhalon da su kari laibibegi haibidu sungsoi soidana comment box ta thambiramo haina su channel sigi maike digi mayam na thamjari aduga miyoi bada mathang sanglakadaba virus masak khangdokpada artificial intelligence na mateng pangba ngamba yai haibisigi hiram da mayam da share tawjage machine learning method singna viral genome sing sizinaduna virus amana sanga singdagi miyoi bada songsilakpa natragana sandorakpa yabagi risk khangma ngamgani haina anauba study amana utkre genetically manaba non human primate virus sing miyoi bada sandokpa yabagi risk wangi haina research model sing aduna predict tawki hairiba thawong asi atopa sa kangluk sing dadi tawdaba thawong amani zoonotic disease sing natragana zoonosis sing asi sanga sing amasu miyobigi marakta sandokpa virus sing bacteria sing parasite sing natraga fungi sing na maram oiraga thokali saurakna masa khanglaba infectious disease 60% lom amasu anauba natragana nauna tholakliba infectious disease singi 75% lomdi sanga singdagi miyoibada sandokpangami Kerry Institute of Ecosystem Studies ki disease ecologist ama oriba Dr. Barbara Ena hana phungdokibada zoonotic disease ama haibisi sa amadagi haurakpa hariba wild species aduda nungaina laijaba parasite natragana pathogen amana thwanba infection amani hairi Dr. Han makha taradun hai kariguma matamda hariba pathogen natragana parasite aduna miyoi pamada songshila I aduga 99% di masidagi makha tana atopda sandokti hairiba miyoi aduda laina pokwanba yai adubu mahakna mahik adugi iroi loiba hostni aduna madu makhatana sandokti makhoi sing adugi maraktagi kharadi miyoi amada transmission tawba ngamba yawi aduna hairiba secondary transmission adudi pandemic ama oirakpa ngambagi matik mayai leibana yamna aruba phibam ama oi so hairi miyoi ba khunaina yumda loiba sa singa lamlaki sa singa hena nakshinagadaba anauba mafam lomda adum pakthok sakthorakpana amadi masigi mathakta climate ta ahongbasing lakpana zoonosis ki thokpagi sai haigalai amasum masiga manana international trade amasum travel na maram oiraga sanga sing miyoiba amadi sanga gi pothok sing sathok sasin amadi puthok pusin tawbagi sang hengalakpa asinasu asauba thodang ama oi maramaduna zoonotic disease singdagi ngakthoknaba detect tawnaba investigate tawnaba prioritize tawnaba amadi respond tawnabagidama hena fagat halaba global communication coordination amasum miyoiba sanga amasum environmental experts singi marakta collaboration tawboromda pukning sangba mathautai mathangda lakadaba pandemic tagi ngakthoknaba amadi sathibagi sang hanta hananaba ngalingaida warning tahonaba system ama semba yanabagidama mapangal kankhat halaba communication asi tangai fadana mathautai haidiba mathauta sina United Kingdom da leiba University of Glasgow gi researchers singbo anauba approach ama semgatnabagi maikaida singsinki makoina sagi virus ama miyoibada sandorakpa yabagi oithokpa leiba adu mangjawnana khangdoknaba machine learning model sing artificial intelligence makhalama develop tawnabagi damak viral amasum human genome sequence ki feature sing sizinaki makogi khwaidigi anauba study adu PLOS biology journal da publish tawrakre maming thondriba sangagi virus sawrakna million 1.67 lomna ML sing amasum usek sing da infection thukali amadi scientist sing na thajai madudi hairiba virus sing adugi tangkhai amaromdi miyoibada sandorakpa ngami researchers sing aduna sanga sing da infect tawba ngamba
viral family kuntraga taruki RNA amasum DNA virus species sanipan go humfuga mathoidigi genome sequence ama collect toki investigate taunabagidama publish tawkraba data set ahumdagi information sizinaduna makoina virus kudingmak adubu makoina miyoibada infection thokanba ngambagi matungina classify toki hairiba virus kudima aduda yawa miyoibada infection thokanba ngamba virus singa manaba sing magun singsu scientist sing aduna khangba ngamki amadi hairiba infection sing aduna thokalakadabadu mangjaunana taknaba machine learning model sing semgatki scientist sing aduna khwaidigi ningthina mathau tawba ngamba model masak khangdoknabagidama learning based model kaya marup test tawki amadi virus species satret ka yankhai ga nipan bu rank khaidoknaba model adu sizinaki machine learning model aduna awang manatragana yamna awangba zoonotic potential laibe human virus singi sada 70.8 sumna identify tawki computer learning method asi genome sequence amakaktang mathau tabana masina evidence based virus surveillance ki damak cell yamna sangdaba approach ama piba ngambe yai study adugi co-author Dr. Mollens na phongdokibada aikhoigi model asi tasengna matik chaba haibadurigi yamna thapli prediction singi marakta false positive sing amasum false negative sing yaurakani hairiba sing adu virus sing adu bu laboratory da makhatana characterization tawrabata khandokpa ngamgadabani so haiki loisilakpo ina myam note masang ka hapirami myam note pasasi myam da su thamjaramge article asi reliable source da yumpham oiraga phongmani adubu masina medical professional singi paukta ki mod sinana bo khonabadi natte haiba note masasini dugo myam sige editorial column dagi myam da content angkatanga myam da hapsaramge myam loifok taminasi mana natana sangom pizaganu mongpham thanbagi phibamdi tahaningde haibasini myam taminasi state amagi assembly gi natragana lok sabha masum rajya sabha gi member oibada criminal case sing da senaduna matam aduk yauna fadok lairuraba miyoi oiragadi hairibe assembly natragana parliament ki member oiba yaroi habigi election commission of india ECI gi athingba lei assembly natragana parliament ki member oiraknabagi pangthokpa mikhalda mirep oiba yande adubo lairik laisu sungsa sataba haibadi soro sara amasum abc khangdaba haibadi lairiki maramda udagi abadauna panglaba miyoina hairiba assembly amasum parliament sigi members sing oibi yaroi haiduna ohendaba amasum athingba pibadi leitri masi haujik laibak sida satnariba mere mikhal election gi oiba masani tawbatabu mamita lairiki mayek uba miyoi singdi makna uriba sing adugi matungina laisu su khangani haibigi wani adubo punamakti khwaidigi hena maru oiribadi mihut oirakadaba miyoi dugi ida lu tongda puksel sengba asumma tawningba amadi miyam amasum maramdambu nungsibigi wakhal senba haibisini hairibising asi loinamak suna senragasu kharada oirabasu masada pakpadadi miyamgi mihut miyamgi lusingbu oibigi wahanthok kharada oirabasu mayek senganba ngamgadoribani adubo lairik mayek su sattaba tawthorakpa thabak thoram singdasu masagi laijaduna satnarakpa rule ek kaya padrat semdatlaga tawningbada tawnaba yaroklagadi punamaki aphaba oirakpagi muhutta mangjaban helakani haibani maramasina sigumba lamboibada samjet piba mana natana sangom pizai haibagumbagi thawdauksi haujik matam loisilaklaba state laingaksigi minister gi pham thindokutuna puhalaklibasigi marakta yaurabra haibasi handak laingaksigi education department na mapung oiba thawdang loriba manipur technical university da tholakliba wathok sidagi hangdaba yarakti haujikpudi high court of manipur gi justice MV Muralidhar na October 5 English singa kun gi mathoi da pihiba judgment amasum order amana ngani isingni haiba laikhai budi takhre haibabu thawdok tu court ki ruling na waruisin ama purakhre hairagasu thawdok tu gi matangda postmortem tahodana tuminna short pack laudana namsin khiba sumloi thawdok tu karidagi kanana thowan khibano madubu thowan pham thokpa thawdok oibra natragana
ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯅꯤꯡꯊꯤꯖꯅ ꯗꯥꯏꯖꯦꯁ ꯇꯧꯗꯨꯅ ꯀꯨꯞꯅ ꯌꯦꯡꯍꯧꯕ ꯆꯪꯏ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯥꯏꯁ ꯆꯦꯟꯁꯦꯂꯔ ꯑꯃ ꯂꯩꯉꯥꯛꯅ ꯍꯥꯞꯄꯅꯤ ꯑꯐꯕ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯅꯤ ꯂꯩꯉꯥꯛꯀꯤ ꯃꯁꯛꯅꯤ ꯑꯗꯨꯕꯨ ꯚꯥꯏꯁ ꯆꯦꯟꯁꯦꯂꯔ ꯑꯗꯨꯒꯤ ꯁꯔꯚꯤꯁꯀꯤ ꯃꯇꯝ ꯂꯣꯏꯕꯗꯒꯤ ꯑꯣꯛꯇꯣꯕꯔ ꯏꯪ 2020ꯗ ꯊꯕꯛꯁꯤꯗꯒꯤ ꯄꯣꯊꯥꯈꯤꯕꯅꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯕꯤꯁꯤꯅ ꯁꯨꯄꯔ ꯑꯦꯅꯨꯋꯦꯁꯟꯗ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯍꯨꯠꯇ ꯐꯝꯁꯤ ꯄꯨꯅꯅꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯞꯀꯗꯕꯅꯤ ꯑꯗꯨꯕꯨ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯗ ꯅꯠꯇꯅ ꯃꯄꯥꯟꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯥ ꯈꯪꯗꯦ ꯑꯅꯧꯕ ꯕꯤꯁꯤ ꯑꯃ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯍꯥꯞꯈꯤꯗꯦ ꯁꯥꯡꯂꯕ ꯊꯥ 7 ꯃꯈꯥꯏꯔꯣꯝ ꯕꯤꯁꯤꯒꯤ ꯊꯕꯛꯁꯤ ꯂꯩꯉꯥꯛꯁꯤꯒꯤ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟꯒꯤ ꯀꯃꯤꯁꯅꯔꯗ ꯄꯨꯍꯜꯂꯛꯈꯤ ꯀꯃꯤꯁꯅꯔꯗꯨ ꯁꯤꯅꯤꯌꯔ IAS ꯑꯣꯐꯤꯁꯔ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ IAS ni haiduna hospital amagi operation theater da mathau pangthokadaba surgeon amagi thaba IAS na tauba yadaba dauna university amagi BC busu commissioner amada kok thongnaba yabra thawong sibu high court ki ruling aduna illegal oiba thabak ni hairaki aduga masigi mathakta education minister gi ayiba sirol amana masigi matunginba higher and technical education gi deputy secretary na ayiba sirol thoktuna thabak gi pothakraba BC aduda amuk puhalakliba phamduda athingba kaya thamjiloi masidagi waru jungju thoknarai regular BC ama khandriba phawbagi stop gap arrangement appointment piduna puhalakpa miyoiduna court ki thongjinda leplai हौजिक्ति करी सारे बीसी की थबक थोरम सिंगदा खुद थिंगजलुब मिनिस्टर की ऑर्डर बु लोगी मियेंगदा सत्नब यादबनी हाइदुना मवा लरक्त्रे सत्ना हलक्त्रे थवोंगसी नहाना माइबा सारगा मंग थल्ली हाइबदुगी थौदौनी मतुंगदा थोवनगनु हाइबा एडिटोरियल कलम सिदि ngasi फोंगी फोंदगी लोखसरकन मैमना थमजबनी दुगा हौजि कोइनदि मतंग साइ लुसिनजरगे मरुइबि पाउसिंग मैमदा लेप्तना अपडेट पिजरखिगी हाइना सु चैनल सिगी मेकेडिगी सु मैमना थमजरी दुगा पाथोक्सगिबद सोहिबलागी क्या यावसु मैमना ngakpigini and thank you